Miss Welcoming Tabibasung Yumnam Anuradha Devine Kunana Krumzade. Housing Maroiba Pauda, Cookie militants and Nanomai Kapsula Podege Kulungapan Hamale Kidre. Manipur College da Hamba Rele Kamki inmate Singh da Mahut Minister Waikam Sana Job Carting and Tokre. No your identity Haibatimda Nomage Oba Evanes Program Pang Tokre. Doinana. Manipur totally by Irang Asagi Matanga to the Assembly Pamlaga, so Handonaba separate administration in Matanga whatever Lauduna Center that deadline Amapi Gadabani Haina, MPCC Hanagi President Lokana Haikre. House of Pausan and Pizari. Sayesigi Megitanga home the gay Hokiba, Kanguki Irangasan and Maramboyaga, Cookie Su militant Singna. Jingya da Ladyba Maide Kulda Onsinduna, Yumaitaba Amadi no may Kapsalapuge Taudo Kaya, Nasisulepalatre. Impal West District Manung Chanba, Kangsub Chinkong Paringda, Kundariba Singda, Kadangbant, Maikaida, Ngarang Namidang Sukuki, Militant Singna, Jingdagi, Kumtadaglaga, Kulangaliba volunteers in the Nongway Kapsalamle. Madugi Pakumoina, Ngase, Nongalapa, Pungtarulom, Tarakpadagi, Yamlava, Kulangapa volunteers Singna, Chingtamna, Kakapada, Kuki, Militant Singi, Maikaidagi, Kapthorakpa, Nomaina. Panbada Mitam volunteer ama lekite hairi. Tagdok tokom dagi pangba paugi matung ina ngarang numidangka azi koki militant singna kangso paringka amade kadangbanta part 1 gi magai da leiba maidai volunteer singe bunker da akanba mongda nungmai kapsalake. Madugi pakomoina village defense volunteer singe magai dige cross firing tauki ahing chupa nakala anigi marakta lepalaitana khutongna adubo ahingi matamda khut thongnaba adudadi volunteer khunza singe maikaida asopan amata yaukide. Nongalapa pung taromlom tarakpadagi yamlaba village defense volunteer singna ladiba bunker tamna nongmai kapsalakiba kuki militant singna ladiba mapamba amadi bunker adu tamna channawa semsaki. Ayuki pung tare makhairom tabada kangsub kadangband Galjang Cemetery Manakta Sariba Kuki militant singe bunker adu khulngapa volunteer singna Kudam Chan Mangamki. Adobo bunker adugi yamna nakna horiba upampi amada kuki singna lana asida season anaba saba lokan mat top ganta ama pitodana maidegi khullamda onsulaka thamlamba thengnaki. Masigi matung tarakpada khulngapa volunteer singna kuki gi bunker adu today naba honaringai charakta maikai khangdana kuki militant singna akan mamong danong mai kapsalaki. Khulngapa volunteer singda onsilaga kapadana targana 22nd AR na Ladyba Campa adudaso onsindana nong mai kapsanki. Maduda 22nd AR ge maikidagi sunong mai kapthuraki loinana paramilitary force ke maikidagi bomb mortar yauna akan mamong da kutharaki. AR paramilitary force amade kuki su militant singe maikidagi kapthurakpa nongmai amade bomb kya aduna maitei khol ngapa volunteer ama panbadagi khudakta lekhidabani. Adubo kuki militant singe maikaida aso apanta asi anakaya yarok kadage haibadi khangmangamdri. Laikidaba khulngapa volunteer adu loktopa ngamdana leirudaba matung Assam Rifle amadi State Force anina punna Galjang Cemetery manakta sariba kuki bunker adu tamna sangsalaba matung thiba humbage thabak jathabada jingi jaga amada taduna lerambadagi pukatuna laki rems mok tamna purakpada lambida miyamna lei chaiduna ikai khamna botke. Imphal is Yanging Pupi Police Station ge manung channa leiba sabungkok kunauda ngarang numidang pung nipan makhairom tabada kuki khulai paiba miyosingna nomai round kaya kapsalakre nomai kapsalapa aduda wang camp open draw maite apopa lekhidraba deble manglengi yumge chaksangda panduna tinna khaba phalangka ahumba mathang phauраklaga lepangna khaba phalangka amada yungshinduna leirambanga se ayuk angambada yumge chak thongnaba tawbada thengnarakhibani
Handak marakasi yamna toina kuki singna mapampa asida leidiba maitegi yumda nongmai kapsalapage thodok leptana satharakli kuki khulai paiba singna tawriba thodok asi kudakta leptrabade mapam asida leibada akiba hena pongnare amasung mari leinaba singna su mapampa asidage kuki khulai paiba sing kudakta tokthokpi haina su phongdoragle Lansanarapal singna uchara thaduna ban mahasaba pangthokrai Tawan Forest Division Sinduna Wabagai Buffalo Farm da Leba Kairak Wabagai Cherau Singda Humudra Marirak Suba Ban Mahasabha 2023 Festival Uchara Lisanga Amaram Thadun Pangtokre Ngasige Tharamda Sri T.S. Lokendra Singh MFS DFO Thawal Sri N Manan Maitei MFS SCF Chandel Sri L Dinesh Singh RFO Kaksang Sri S. Samangau Singh, RFO Thawal Amadi, Surjit Ketrimium Secretary Adamna Chingba, Miyokana Sarugaki. Handaki Megitanga Homdagi Tokiba, Laibuk Tiba, Kangloke Iranga Lanchanaragtuna Maru Aina Seroga Amadi Suguna Dagi, Director Leba Sanatombe High School da Ladiba, Mio Chani Romp Na, Sarugi Aduna Paltokiba, U Tabagi, Taramba Aduda, Singdolda, Latliba, Ibado Tangsingi, Laisangi Akoiba, Yauna. Uhi Panba Amadi, Lay Satpa Uchare Sing Taduna Pangtokibani, Nasigi Utabagi Toranga Marilena Nasri and Monam Maitei SCF Chandena, Haikibada, Hausati Environment Kaitarapa, Haibasi, Levaki, Security da Chingnaba Ama Oire, Madam Asina, Environment Ngakpada Equipuna Saru Yamin Abgadabani, Lechangama Samapayang Kaidage Haukiba, Uge Kumai, Asige Maru Eba Pandamdi, Levak Asige. Nagari Kudimanga Uchara Amamam Tanko Oirabasu Tabani, Ngasidi, Pitribigi, missing Quaidigi Yambalebak, Barana Uchara Amamam Tang, Tabada, Chahi Asida, Ukro, Chamagan, Nipumangadi, Tabangamgadi. Adubu, Mio Ayambana Ugi Kanabas and Kanglabasu, Utaba Amadi, Hingan Badadi, Tawaikia, Yaudabam Tawi. Handagi Laibaktiba Tauta Lanchanarak Liba Ipa Ipanda Ichan Iche Sata Satri Sengi Yamna Thadiba U Jara Senka Asina Soksilaba Ekwegi Environment Pokan Badanatana Manipura Ing Tapasanti Purapa Wairasano Haina and Munana Mediagi Tongda Abel Doragli Manipur Lenga ke RT and the PR Department Sinduna Sangza Meida Leba Manipur College da Hangba Relic Camta Mon Minister Y Kemsana MC Narigagi Makada Special Zokata Ian Topake Tarampang Tokre, Tarangi Manung Chana, Relic Ladiba in Med, Gunmangada, Ahanbegi Ona Special Zokata Ian Topadanatana Minister Na in Med Chamaka Humputareta, Korsa Oinaba Lupalisang Amawang Kusanake. Taranga Marilena Minister Kemsana High MC Narigagi Makada Yumda, Hana Job Card, Leram Blagasu, Relic Camta Ladibus Singi Oina, Ministry Dagi. Ayaba Lorca Special Zopcard as a Pinaba Tabak by Katpani. Ahanbagi Oina Ngase Special Zopcard as a College Asida Hanglaba Relic Camp Asidagan Topani. Miamna Relic Campta Ladyba Sinka as a Punna Amadi Nungaina Leba Malagasu Tasina Nungai Badinate. Palibalenga Asina PMBAYG Makada Yumkai Tadokraba Singi Yum Sanaba Honariba Asaka Sarukama Oina. Official Singna Mai Chakraba Yumsing Masing Tiri Hata Amaki Manunda Ministry da Chapsaba Masing Taragani Amadi Sitanan Taba Laitanaba Housing Scheme Loinabak Panganaba Honagani Relic Camda Ladybird Singna Wakalda Nuaitaba Pana Ladabasu Santi Hansilagnaba Puning Fataragalebio Ministry Ge Oinasu Ladyba Rurent area gi skemba kudimak amata watana phangangani state sarkar amadi department relic camp taleri basingi oinasu akhanaba miyang changdona thabak paikhale haiki khwaidigi tasengna wabasi relic camp da leiri mayam sini aduna manipurda santigi message ama relic camp da leiri mayamna khwaidigi santi ingba tappa pamasi relic camp da leiri mayam sini puramdi awabasi kingsi mayam sini Ana, ay Manipuri, tuan ba site lady ba kung magdala, pinto jari relic camp da lady ba, senisi may ben sininaw, jay su puna maging biraganda Manipurda, santi pura koy puna mag amatoy na lemina. Manipurda House Toleba Kangloki Irang na Madam Oiraga Maitei Pangana Namna Kundaba Kwaktada Bomba
pokai hankiba thodo yaningde miyo kya aso apanda nangkiba yaningde aikoi santi pami mihan mi pum pamde longlem manipur haiba kholaw ga loinana kwakta bazada masang yamlaba miyo liseng ka anirom tinduna miyam ge asawa wakan mi phamba amanga se pangthokre maite pangkani intelligence forum bisnapur district na sinduna pangthokiba miyam ge mi phamba aduga mari loinana all kwakta coordinating committee ge general secretary anis ahamana phongdorakpada haukiba mege tangka ohomdagi chatharagliba kanglopa aniki lanta asina kwakta area da so violence thokpadigi kwakta ge community singda maru aina muslim itin inau singda ake akang kya piri nongmai kamna ba bomb pokhaiba kya thokpa asina khunza singna mi painare lanjangna ba kya su yaure marampa asina kwakta area da violence thohan bigano nongmai makon tahan bigano bonge makon tahan birano aikhoigi yengna bakana su leite aikhoi santi pami santi purakna ba solution ta purak pangam gani sarkana athuba matamda nakal animakta sangtaina ba puraktuna athuba matamda solution ta puraktuna tangdu leita ba manipur ama uhalasunu haike aikoi lan pamde santi pami we want a peace aikoi punna nungsi sanana hingminasi longlip manipur haba placard kya sisna ki bagaloinana miyamna kholaw kya lauki bombe ete tawraktuna kwakta dagi miyoy kya so apan nangkhiduna hospital da aruba phiam da laikanari ba singda mateng ko oina ba haiduna dilba miyam ba aduna masa masage leizaba ngamjaba sel donation to box ta thadaduna mateng pangnaki la kadaru solution di only peace koi shanti pami shanti katna koi ki tungi lambi ugani aduna only hope of the future is only peace shanti katna koi ki tungi solution purakani kakana sumasda athobuda political solution purakana akalani ki sandana pura matungda ba asiam kana mani ko tangu eta pum dhala la podo adu ka pagana thawang hai aikoi saktam khangmina se know your identity haiba thimda federation of hawina united project center committee namonga khusamnana sinduna nambol kaithen ge public hall da ngase nomage oiba awareness program amanga se pangthokre Tauramada Federation of Haumigi President Sapamcha Zadumani, Federation of Haumigi Women to Wingi, Secretary Dr. Raskumari, Sanatampa, Federation of Haumigi Vice President Dr. Kamai Hirakabui, Secretary General Kabui, Unit Manipur, Lanbon Kabui Amadi, DPU VOG President Tauremp Kaba Kumana Mathangsina President Member Singoina Sarugyaki. Raskumari Sanatampana Hai Yellow Missing Sakhangdoktuna NRC Ningtina Jalana Bagi Tangai Padabalai Hainam Yam the Paodam Karigidama Unit Home Minister Amit Sahana Compensation the Kara Lautolaga Miam Interview Hairaga Irang Asiki Solution to Purakadoribra Manipurda Best Tobuda Militant Group Singer Su Tobagi Wahantuna Karino Tauge Haribadi support Yamna Biriba state to the Chalakatau Biro Manipudati Su Chanabirano Haina Mahangna Makataki Mana Hai India Langana illegal immigrant Singbo Yamna Nuksibirabadi India ge industrialize Oiraba Zagasu Paksauba Mapamba Amada Tambikro Yumdang Bana Mapu Tantopadi Lichat Asidi Tohanbirano Haida Haiki Housing Manipur Toliba Tangdu Leta Daba Irangasida Kakseng Kul Ngak Seliba Ima Ibel Singna Ngamzaba Chana Tangnaba Amadi Nongmagi Changdaba Yadaba Polam Sing Kakseng Sunang Daleba Indoor Stadium da Hangliba Relikem Tabateng Pankre Kaksengi Kul Ngagliba Ima Ibel Sing Asina Kakseng Wadige Kongoi Community Hall da Hangliba Relikem Tasu Nongmagi Changdraba Yadraba Polam Singasi Tengbanki Nakalamuram da Siliguri United Christian Forum Amadi Maite Christian Church Council Manipurna Su Nomagi Oba Changtrabaya Polam Singh Manama Singh Amadi Piron Singh Su Committee for Peace and Social Harmony Head Office Kaksingna Indoor Stadium da Hangliba Relikem da Tengbangki Tengbang Polam Piri Baggidamakta Committee ge Maike de Thagat Bagaloina Tengbang Liba Singbo Yai Pamagon Pirakli Lamding Youth Committee na run tauba Wangzing Lamding High Secondary School da hangba relikem da changjapam lautuna leiriba morige miyoishinge mohor sinduna leisang themp tament leima General Secretary Nubi Khunai Chakhwat Lamjinglup Morena haukiba me thagi tangka homda kuki narco terrorist singna moreda leiba
Maitei Singe Yumai Tumna Tadokibadagi Morigi Fever Assam Rifle Kemda Matam Khara Sangjapam Lauduna Leraba Matung Assam Rifle na Manipurgi Tampak Singda Tilaklaba Matung Housai Wangzing Lamding High Secondary School Relic Kemda Lamding Youth Committee na Rantauduna Lady Kangabo Kendragi MLA Tawal DC Wangzingi Club Organization da Mara Paibishina Mating Pibiduna Lady Adubu Manipur Lengang State Force IRB Battalion Ama Ataba Matamda Thambiduna Idamdam Moreda Halan Binaba Manipur Lengang Sanbi Haiki Wangkai Assembly Constituency ge MLA Thangzamba Arun Kumar ge Miyang Makada The Peace Committee Wangkai Kendra na Sinduna Dance College Palace Compound da Hangba Rally Camp Dangasi United Veteran Football Association Mapal Kangjang Dung Manipur Singer and Actor of Manipur Tengbang Concert Amadi Emmanuel Hospital Association New Delhi and Yemen Extension Service Demdailong Impal Asina Sel Yauna Nomada Changba Tunga Tungamba Janatana Bapolam Kya Mateng Pangkre Ngasi Mateng Pangbagi Atamba Tharampa Aduka Marilenana MLA Thangsam Arangkomana Warapa Matamasida Amaga Mateng Panugduna Mateng Pangba Lagliba Singbo Thagapa Phongdoki Loinana Kemba Asibu Ningtina Rantoba Asidasu Mahangna The Peace Committee Wangkaibusu Thagapa Phongdoki Tungda ngasi Kadangbanda Kund ngapa volunteer ama laikhidaba adudasu minute anitumina leptuna awaba phongdoki Manipuri kanbal loop makal selcer asam senduna ngasi Kasa district Lakhipur Khumanda leiba ibudau Khongnang dagi Hauraga subdivision and official civil Lakhipur Kasar Phawba peace rally amattatuna SDO Lakhipur Kasar ge Khudangda Lakhipur constitution ge Delimitation ge matangda Election Commission of India da memorandum ba amasu kusinakre ngasigi memorandum pisin kiba aduga mari leinana Manipuri kanba loop makal ge chairman da RK Sanahalna hai mamang tha jungi tangkunda Election Commission of India na drapo oina delimitation proposal ama Thadokiba Maduge Mayokta Yaningda Phongdoktuna Lakhipur constituency ge manungda maru aina Khundariba Maitei amade Maitei Pangan Singna ngasi Lakhipur subdivision ge SDO ge Khutangda Election Commission of India da memorandum ama presentray Election Commission of Manipur na geographical feature amade population fluctuation ge feature asi karigumba amata Kanthadana Lakhipur constituency asibu mafam marang khangdana thugaiba asi yaningdaba phongdokpa oina memorandum asi pisenbadi Lakhipur haiba lamdaba asi Manipur ge mafamda khwaidigi hena maitei amasung maitei pangana khundaduna leiriba mafam amane adubu handakta Election Commission of India na thokiba delimitation proposal amana Lakhipur asibu mafam marang khangdana kaigadaba haibadu oire Haiba delimitation proportion asina tabako aina satadaklabadi Lakhipur da leiriba maitei amadi maitei pangange laibak asi amamba oirani haina mahangna phongdoki Tawan district asigi manungda microfinance lanai bank tawriba singka amadi maru macha tawriba singda thakai ge amadi thage sandoi shelab salon tawriba singda leibake iranga asina maram oiraga thage sandoi salon ta amadi thakai ge salon da tawriba sing Konga Pidanaba Amadi Lobi Danaba Federation of Civil Society Organization Tawan District Emakidegi Miam Amadi Marile Nebasinda Miamgi Mahot Sinjaraga Kanganzari Karigumba Wapamba Sigi Wangbada Sendoi Amadi Selunda Konga Piramba Toglabadi Maduda Tolapa Apapata Masa Masana Puzagadabadi Haina Kangalagli Manipur Toliba Iranga Sigi Matangda Ataba Matamda Assembly Pamlaga Su Handonaba Separate Administration Matangda Warib Lauduna Center da deadline ta Amapi Gadabani Matamadu da Center na State Lengaki Wata Gadabani Housing Drama Sanabaki Matamna Te Haina MPCC former President and Lokena Pondokre and Lokengi Miang Makada Nambol Block Congress Committee Nisinduna Zaninso Hospital da Pangtopa Blood Donation Camp Ki Tharunga Marilena Mahana Wapam Singa Se Pondokibani Mahana Makata na hai irang asi ngasiga thana numit humbudra Manipurda numit humni leiduna Santipurakani haina Thazanaruba aduge matung Nomai kapa amadi yumai thabagi thabakti level 3 Masida
Amit Shah ki thajaba kadai chatkre Santi hanjalakлагadi Chief Minister Pham Thadrukrapasu yai adubo pham konanabagidamata center da nonjaba matam natte Asugumba BJP Sarkar asige handaki thawong ase lebak asida Kawa yaradeba thawdok ama oirani haiki aduna aikoi rai ki to bahai basdi praja miyam bu ingna chingna shanti leina thamba ngamba aduma sa cholodo afaba leina kaweba ngasi da no magi mihan pun toina thogli basdi da tomina leire kala madudi da phamji kulaga leiba haiba posidi ayeng history zo dum chauna I horaga da amani yadna aina bharatiya janata party center da leiriba aduga manipur da leiriba bharatiya janata party ki Sigumba MLA Minister Singda Aikoina Manipur ki Partana Thajaba Thamambuna Haibadi Aigi Wakati Lama Pande Hai Basmatai Thamsa Nambol Bazaar Shopkeeper Welfare Association House Toliba Irang Asida Miambo Ngak Sembada Atawa Thawdang Lauriba United Protection Committee Nambol gi Thomi Singda Ngasi Lepalisingi Yankhai Selge Tengbang Khusina Kray Ngasi Nambol Kaitenda Association Asagi General Secretary Ningthau Zamp Dhana Prakash Yauna Association Asagi Atai Thomi Singa Loinana Mateng Adu Khusina Kibani Mateng Pangba Aduga Mari Lainana Ningthau Zamp Dhana Prakash na Hai Nambol Sabal Laikai Dagina Poijing Pauba Leiba Dukandar Singna Angamba Sengkai Kaiganaduna Committee Asida Mateng Pangzabani Association Asina Ahanba Oina Pagoksaw Ikaida Amadi Khoizaman tabida leiriba hawa ba taraba singda mateng pangkraba matung ngasi anirak suba oina pangjabane haikibaga loinana athoba matamda lal ase loishinaba lengang na honabi haiki Amaromda Lighton Zampa Apunba Maira Paibi Lupnasu United Protection Committee Nambonda Lupalising Kungi Mateng Pangki Lamdam Masidiki Mayai Kaba Singjak Sing Maru Fangna Mangangadabagi Pandamda anti-drug campaign Ningthokong Amasung Maira Paibi Ningthokong Wanaba Wanta Amasung Portina Mayakaba Chinjaksing Yonba Singe Mayokta driver Amangas Ningthokong Wanaba Wanta Amasung Portingi area de Chatakre Driver Duda Yungau Little Johum Lomp Pagaki Pagalaba Yu Sink Adu Mia Mangda Maitaduna Manganki Bagalunana Lamdam Asideke Mayakaba Chinjaksing Marupangna Mutat kadabani haiba kholaw sang lauke drive aduda sarugi yakibi maira paibi bobina phongdo kibada mayai kaba chinjak singna kunai asibu mangalapa kaya ase yenglaga mayai kaba chinjak sing saba amasung ka yonba thingbagi akan makhongsanга ase lakhatpani haina phongdo ke makata naso mayai kaba chinjak sing chaba amasung yonba thingnadabage khongjang sing sangsilakpada miyamna matengka pangbinaba mana appeal tawki Nongana Subadigi ising Tumsilaklaba Lambida Tobayadana Ladaba Bus Amagi Matakta Miamna Leptana Rescue Team Ngadi Haryana Yamunagar Rota Chanba Himachal Pradesh ke bus adugi passenger sing adu wana khangli hairi Namitu humni Leptana Churapa Nongna Punjab Amasung Haryana ge akotpa mafam sing ising Tumsanana Ladibani Ising Tumsan Kraba Mafam the Labor Gamin Amasung Private School Sing Hayang Laipa Papa Nimitu Pawa Suti Thadokre Ambala de Chelebaturen Sing Markanda Gagar Amasung Tangrigi Imai Dancer Mag Yogadaba Watre Hairi Punjab Amasung Haryana ge Commander Captain do Oidiba Chandigarh da Pung Manga Makai de Pung Nipan Makai Fawada Nong Chubagi Chang Millimeter Hum do Yoke Odekli Bapibam as a young Senaba Haryana Chief Minister Manohar Lal Khatarna emergency meeting Amakokre. Punjab Tasu Thasigi Oina Nong Chubaki Chang Chada Humbuda Yonatsuki. Ngake Yonatum Lava Ishing the Ladyba Miambo, he season Aduna mi Kanbaki Tabak Chatade, Garikia Ichelna Putakre Hairi. Jayitara Yamananda Punjabta Kwaidi, Satiba Ichao Mayonare Haina Punjab Minister Bhagawant Man Haiki. Howzik Aroibada Maraiba Pau Amana Pizari. Cookie militants and Nanomai Kapsala Podige Kulungapan Hama Lekidre. Manipur College da Hamba Rele Kamki inmate Singda Mahut Minister Waikam Sana Job Cards in Yantokre. Know your identity Haibatimda Nomage Oba Awareness Program Pantokre. Doinana Manipur da Toli by Irang Asagi Matanga to the Assembly Pamlaga so Handonaba separate administration in Matanga whatever Lauduna Center that deadline Amapi Gadabani Haina MPCC Hanagi President Lokena Haikre.
Image Paodam ngasi ke di matang asida loisare miyang tabiri besungba amuka hana khurumjare.